Chinganingai oiba maongda sina phangkiba miyoi ema dharmagi satnabi matungina Leiron Chankhraba matungda amuk hana lauthok matung postmortem tawkhre misi adu lautuna duna hatkiba mihatni haiba khangba ngamkhiba loinana police na chenabani haiba miyoi ani phagatuna machin hangbagi thabak sathakre hairiba thodok asi hawkhiba ninthokaba nimita Churachandpur district ke Kamdao Bank cemetery da thokibane Churachandpur police amadi forensic expert ki apunba kangbuna district magistrate ki ayaba lawrba matung mongfamdagi lauthokhraba Ashiba Hakchang adu M Gausalan atopa ming M Lal Jau Kauba miyoi amagini haire mahak sahi asigi August 13 amadi 13 gi lonaba ahimda Churachandpur district ki Singhat cemetery manaktagi Ashiba Hakchang oina masagi bolero car manungdagi fangkhibane Touthok adu thokhraba matung imung manungna misi adugi matangda chingnaba khudam amata fangdabadagi dharmagi oiba chatnabising pangthoktuna Ashiba Hakchang adu Leiron chankhibani haire adum oinamak siduna leiramkiba M Gausalan atopa mingna M Lal Jauge ko ki sarukta sokpagi dakpham leirambadagi United Jau Organization na Singhat Police Station da waka cherol ama pisinkhibagi loinana misi adugi matangda thejinbinaba haijakhibane Police na hiram madugi mari lainana case ama lokhotkhibaga loinana thijinbagi thabak satharakpada laikhidraba M Gausalan atopa ming M Lal Jauge telephone gi call detail record sing thijinba matamda Singhat subdivision gi manungsanba Belpwam village tagi Jinmin thang sahi kuntaret apokpa Khamza Kaf Manunbo Pagalaba tungda wahong pahong sathabada mihat aduda mahak kaloinana Miyoi amagana chathakibani haiba khangbangam khibaga loinana general miyoi ani adu phagatbangam le hairi